Masakan mo po eh. Alhamdulillah. Manipurgi oina loishinba naidraba irang mara asida state asida president rule lakraba matungda loishinabagidamaktani haiduna dialogue ki oiba khongthang kya ama laukhalaktuuna haukiba matam khara asida nongbai sijinnaduna khothoknabagi oiba thokdoksing asi lepkringai matamda anau anau thokdok kya ama suthorak Manipurgi hill district ama oidiba Churchanpur hairiba mafam asida haukiba matam khara asida huina chikpadagi miyoi chamli hena effect tawkiba rabies oiramba yai haiba Laina kaya ama huina chikliba miyosing asida victim oiraba miyosing asida symptom phangbagi oiba thokdok kaya ama thokpagi oiba reporting lepa leitana adumak thorakli hauji fawgi oina Churchanpurna nauna lakliba outbreak asina maram oiduna huina chikpadagi narakpa miyoi ahum laikidabagi oiba thokdok laikre huina chikpagi amasung masina pohalakliba laina asi outbreak oina yamna chawna lakliba sina maram oiduna Churchanpur district ki mafam khara hauji asi athingba kaya ama thamduna containment zone lauktoktuna thamkhre Haukiba handaki chahi 2025 ki January dagi ngasi fawbada Churchanpur district asigi oina miyoi chatret ka nipu mapolnam huina chikpagi oiba case laiki makoising adugi manungda miyoi chamli hena anabagi oiba symptom asi phangba ngamkibani aduga miyoi ahum laitabagi oiba report asine hauji fawbagi oina lairibasi nauna lakliba outbreak asina maram oiduna moirangi oiba mafam singdasu yorukpa yabagi oiba report sing laibana maram oiduna Hauziki oina mafam kya amadasu awareness program sing pangthoktuna huising asi section na loineba amasung masibu hanadagi hona preventive measure lahuna bagi damakta awareness program sing chithaba aikoina aduma ubu fangli Pegi lekai di youth sing na kayumba pawse labatang pi balak suri madudi ekoi hausik Manipur ki mafam ama nida me loina Churchanpur ama di moiranga huila chikpadagi ayeng hangaba ama abata sadoktuna miyoi daya Hauze hospitalized tawduna adu pham lai maram maduna ongre lekai ward number 8 da main oina hui loi bi bi chinau singna isa ki hui sing adu yumda phajin punchin biraga thambina ba abati chen panbiraga puthokpa matam da su chen panbiraga koi ki khutta isana chen paibiraga puthopira ba ningsin jari Amukta na missing jage ekoi ki orang ki ward number 8 ki youth sing na koi ki lekai sil lai biriba chinau yumthong kuding da paujel amtang pi bala chari madudi ekoi ngasima koi ki Manipur ki mafam amani da me noina Churchanpur amati moirang da hui na chikpadagi layong khang da ba ana ba sandoraktuna mi chapri changa ada mo ekoi hospitalized tawduna adu phibam da leire maram aduna ekoi ki oral ki main oina ekoi ki hui loi bi chinau singda ekoi paujel amtang pi balak sabani madudi sai ki hui sing adu ekoi ki yum da ponchin biraga amadi putoku matam da so ekoi ki chain na chingba sin na biraga ekoi ki putopi na ba haizari maram di ekoi ki layong khang da ba hui na chikpadagi narakliba na ba sina maram oiraga ekoi ki yum da laiba ekoi ki hui sing aduna mi ki nuksijara macha masu amadi ahlamman singda chikuduna ekoi ki layong khang da ba si kariguma laibak thibadagi na ba yekpa thola ba di ekoi ki hui loibiri ba yumbu aibadi huipu singna awaba biona tagani maram aduna ekoi na mangjauna na hana paujel si pi balak sabani Matangdana ngasi Manipurgi oina thokliba loishinma naidruba irang asina maram oiduna maitegi yamna maruoiba laifamlen ama oiriba kongma maru laifamlen asi chatpa ngamdana ngasi fawba lakliba asida state asida president lakraba matungda dialogue horokliba matam asida security ki ngaksenga loina na follow shilaba matungda chathankre Mathangdana hauji India ko ina pangthokliba parliamentary reform masida work amendment bill pass tawkiba amasung masiga mari leinana India ko mafam kaya amada haidiba bill asibu yaningdabagi oiba protest kaya ama lakiba sing adugi manung chana Manipur haidiba state asigi oina sumafam masida khundaduna leiriba Muslim singi oiba miyo singi maikaidagi yaningdaba phongdoktuna state asida chatkiba achoba rally miyo ki amagi maikaidagi yaningdaba phongdoktuna rally chalingagi matamda bill asibu support tawbani haiba Manipur BJP ki minority wing gi chief oi hairiba
ꯑꯩꯈꯣꯏꯒꯤ ꯑꯁꯀꯔ ꯑꯂꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯌꯨꯝ ꯑꯁꯤ ꯈꯨꯠꯁꯥꯎꯅꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯆꯪꯗꯨꯅ ꯃꯩ ꯊꯥꯗꯣꯛꯄꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯨ ꯂꯩꯈ꯭ꯔꯦ Loi kre askar gi loi ke daure asam matagi BJP lak ke dauri grahan adare sakare ya ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯕꯤꯖꯦꯄꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯔꯨꯑꯣꯏꯅ ꯐꯦꯁꯕꯨꯛ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯗ ꯒ꯭ꯔꯨꯞ ꯀꯌꯥ ꯑꯃꯗ ꯕꯤꯖꯦꯄꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯄ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯁꯟꯗꯣꯛꯄꯒꯤ ꯑꯣꯏꯕ ꯄꯣꯁ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯒꯠꯂꯤꯕ ꯑꯁꯀꯔ ꯑꯂꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜ ꯊꯥꯗꯣꯔꯛꯈ꯭ꯔꯦ ꯑꯩꯒꯤ ꯃꯤꯡ ꯃꯣꯍꯝꯃꯗ ꯑꯁꯀꯔ ꯑꯂꯤ ꯂꯩꯐꯝ ꯂꯤꯂꯣꯡ ꯍꯧꯔꯕꯤ ꯁꯝꯕ꯭ꯔꯨꯈꯣꯡ ꯑꯩꯅ ꯍꯟꯗꯛ ꯔꯥꯖ꯭ꯌ ꯁꯚꯥ ꯑꯃꯗꯤ ꯂꯣꯛ ꯁꯚꯥꯗ ꯄꯥꯁ ꯇꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯋꯛꯐ ꯑꯦꯃꯦꯟꯗꯃꯦꯟ ꯕꯤꯜ ꯑꯗꯨꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯚꯤꯗꯤꯑꯣ ꯁꯤꯌꯥꯔ ꯇꯧꯔꯒ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯄꯣꯁꯇꯒꯤ ꯄꯣꯁ ꯑꯣꯏꯅ ꯇꯧꯈꯤꯕ ꯑꯃꯗꯤ ꯁꯤꯌꯥꯔ ꯑꯣꯏꯅꯁꯨ ꯇꯧꯈꯤꯕ ꯂꯣꯏꯅꯅ ꯀꯃꯦꯟ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯁꯤꯡꯒꯤ ꯄꯣꯁ ꯈꯔꯗ ꯀꯃꯦꯟ ꯑꯣꯏꯅ ꯄꯤꯔꯨꯕ ꯃꯗꯨ ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯖꯔꯦ ꯑꯃꯗꯤ ꯃꯗꯨ ꯃꯇꯨꯡ ꯃꯅꯥꯎ ꯃꯈꯥ ꯇꯥꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯇꯧꯖꯔꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯑꯩ ꯂꯩꯔꯤꯕ ꯃꯨꯁꯂꯤꯝ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯉꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩ ꯁꯦꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯩꯅ ꯋꯛꯐ ꯑꯦꯃꯦꯟꯗꯃꯦꯟ ꯕꯤꯜ ꯑꯁꯤꯕꯨꯁꯨ ꯑꯩ ꯌꯥꯅꯤꯡꯗꯦ ꯑꯃꯗꯤ ꯃꯁꯤ ꯈꯨꯗꯛꯇ ꯔꯤꯄꯤꯜ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯑꯩ ꯐꯣꯡꯗꯣꯛꯆꯔꯤ ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯔꯤꯂꯤꯖꯤꯌꯁ ꯕꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯀꯨꯔꯥꯟ ꯃꯩ ꯊꯥꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯇ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯨꯕꯗ ꯂꯩꯈꯤꯗꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡꯒꯤ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯁꯨ ꯀꯨꯔꯥꯟ ꯃꯩ ꯆꯥꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯊꯣꯔꯛꯂꯤ ꯑꯁ ꯃꯌꯦꯛꯁꯦ ꯁꯨꯡꯆꯥꯛ ꯆꯥꯛꯇꯦ ꯀꯥꯡꯕ ꯌꯥꯕ꯭ꯔꯥ